Yellow missing Amatoina let Minarabadi Kukina Manipur to Gaibangamloy, MLA Ibomcha, Kangu Jingjin Kulen Primary School, the Pangtokiba back to school Gitaram Dalam like Enrique MLA Cage, Ibomchana Lamda Masida Kunda, Minariba Yellow Mi Furup Sing Amatoina, let Minarabadi, Kukina Manipur to Gaibangamloy, Hina Fondo Kray, Manipur State, Livelihood Mission Yamakada, Tom Chin BLF. Kangu Jingjin na senduna pangthokiba thorom aduda MLA Ibomchana makhata arduna hai Manipur da hojik lairiba recognize tawba amadi tawdriba furup sing asina punna hingminaba natana topa lambi da chatnaba honaba chumloi furup amana magi lam machet khaidok laga tok khaibalenga ama semnaba honaba yauriba si mi jamyambu apangba sinnaba honabani Oiroidaba wafam amada yumfam oiraga irang sagatuna lamdam asi charang nahanaba sillaga mangjagadawriba asi aikoi khaktani semilon sonthariba si fagatnaba atopa kanaguma amatana mating pangbirakloi maram asina state asibu ingtapa ama purangnaba honabada leiminariba khoi puna thodang lominasi haina MLA ke Sibomchana appeal tawki BJP na donation da lupa crore 6654 fangki mamang chahiga changdamnabada chada 68 chongkhatuna Lok Sabha Mikhalgi chahi su taba Senba chahi 2024-25 ta donation sing the BJP na lupa crore 6654.93 fangki membership ki oina malem ki khwaidagi chawa political party BJP na hokiba senba chahi da makoina fangkiba donation singi report ama election commission da thagat kre lupa 20,000 ngi mathak ta laiba donation sing khakta ma report adu da happy report adu ki matung ina BJP da torokpa donation singi chada 40 romdi electoral trust sing dagini Prudent Electoral Trust sing dagi lupa crore 2,180 Progressive Electoral Trust na crore 757 New Electoral na crore 150 Donate Tawraki atay Trust sing dagi Tawraki ba donation lupa crore 3,112.5 ni Cooperative Donor singi manungda Serum Institute of India na crore Chama Rangta Sal Private Limited na crore 95 Vedanta na crore 67 amasung Microtech Develop Housing na Loda Developers na crore 65 donate raki. Sa amda fa kiba illegal migrant taragamapan Bangladesh ta thakre Bangladesh ta activist Sarif Osman Hadi Mihat ki matungda tarakpada leibadu da anti-India protesting chatharingai tangkak amada Assam Police amasung Border Security Force BSF na joint operation ama chathakre amasung illegal immigrant taragamapan Bangladesh ta thakre Assam Chief Minister Himanta Biswa Sharma na khongthang adubu narol da changsilakpa singi dama mapung phaba roiba numit amani haina sing thakre masigi mamang da su tha si dama Assam gi Nagaon gi district magistrate na foreigner ni lauthoklaba mioi taragamanga bu immigrant expulsion from Assam Act 1950 ki makhada piba power sizinaduna pung kunmari gi manungda state thadokhinaba khangankhre makhoi bu Bangladesh taba lambi sing Duvri Sribhumi natraga South Salmara Malkachar route fauduna Assam thadokhinaba khanganki order singi matung ina makhoi gi manungdagi taru Gwalpara gi Matia transit camp ta thamlaki mangana Kochagar district ta Tare Subasam police battalion na thamki marigi Marik Chumba Singh pankhide December taraga tareta thokiba orders adugi matung ina mioi sing ado loinama foreigners tribunal sing na foreigners sing ni lauthoki chief minister na foreigner ni lautholaba 30,000 rom state asigi manungda thiba khangkidre amasung detention amasung deportation draft makha chathaki gani haina May 30 da haiki aina yadaba mitop sing dagi lam asi kannaba ikhoina masi chathabani yellow mi sing gi hak kannabani haina mangna haiki adu moinamak minority sing da target tawnaba amasung makhoi bu namduna ngamkhai wangmada tanthokhinaba 1950 law adu lana sizinaba yabagi matangda nungnangba sing phongdokhya sam yauna awangnung pok state taraga manga kaliba kilometer 1,885 sangba Indo-Bangladesh border asi high vigilance ki zone ama oina leiri haukiba chahida Bangladesh ta political gi irang tholakiba matungdagi BSF na ngamkhai adu checksin ngak senkre Indonesia gi Java bus longbadagi passenger taraga taruk sikre taraga nipan sokre Indonesia gi yamna maroi weithat ama oiriba Java da bus amang asi ahing nongyai da longbadagi mioi taraga taruk sikre haina official singna phongdorakre mioi kunthraga mari puduna chatba bus adu control ngamdabadagi concrete barrier amada yaisilaba matungda lambi gi nakanda tasin khibani laibak dugi Search and Rescue Agency ki chief oriba Budiono na phongdorakpa warol amada laibak thiba thogdo adu da mioi taraga taruk sikhibaga loinena taraga nipana so panang khibani asokpa singi manungda mioi mangadi Fibam luna sokhi hairi laibak adugi province sing fauduna chapa bus adu Jakarta dagi mamangai dagi leiraklaba city ama oriba Yogyakarta tamna chatkibada Central Java gi Semarang city da laiba Krapakta laibak thiba thogdo adu thokibani
ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯊꯧꯔꯛꯈꯤꯕ ꯕꯁ ꯑꯗꯨ ꯂꯣꯡꯕꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃꯤ ꯀꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯕꯁ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯅꯤꯠ 90ꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯟꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯄꯦꯁꯦꯟꯖꯔ 6 ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯇꯣꯞꯄ 13 ꯑꯃꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅ ꯆꯠꯄ ꯂꯝꯕꯤꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯇꯦꯂꯤꯚꯤꯖꯟꯗ ꯄꯤꯔꯛꯄ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯠ ꯑꯃꯗ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯕꯁ ꯑꯗꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯃꯗ ꯃꯊꯛ-ꯃꯈꯥ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝꯁꯤꯡ ꯎꯈꯤꯕꯒ ꯂꯣꯏꯅꯅ ꯕꯁ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯅꯦꯁꯅꯦꯜ ꯁꯔꯆ ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨ ꯑꯦꯖꯦꯟꯁꯤꯒꯤ ꯄꯔꯁꯣꯅꯦꯜ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯁꯛꯇꯝꯁꯤꯡ ꯎꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗꯒꯤ ꯁꯣꯛꯂꯕ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯑꯦꯝꯕꯨꯂꯦꯟꯁꯇ ꯍꯥꯞꯇꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤꯕꯒꯤ ꯔꯤꯄꯣꯔꯠꯁꯨ ꯇꯦꯂꯤꯚꯤꯖꯟ ꯅ꯭ꯌꯨꯁꯇ ꯊꯥꯗꯣꯔꯛꯈꯤ꯫ ꯃꯣꯁꯀꯣꯗ ꯀꯥꯔ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯖꯦꯅꯔꯦꯜ ꯑꯃ ꯍꯥꯠꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯍꯦꯛ ꯍꯧꯈꯤꯕꯗꯒꯤ ꯔꯁꯤꯌꯥꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯂꯦꯞꯇꯅ ꯍꯜꯂꯛꯂꯤ꯫ ꯔꯁꯤꯌꯥꯒꯤ ꯀꯣꯅꯨꯡ ꯃꯣꯁꯀꯣꯗ ꯀꯥꯔ ꯕꯣꯝꯕꯤꯡ ꯆꯠꯊꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯔꯁꯤꯌꯥꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯥꯟꯃꯤꯒꯤ ꯖꯦꯅꯔꯦꯜ ꯑꯃ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯤꯖꯤꯟꯕꯁꯤꯡꯅ ꯖꯦꯅꯔꯦꯜ ꯑꯁꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯈꯨꯠ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯍꯤ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯥꯟꯃꯤ 3 ꯍꯥꯠꯈ꯭ꯔꯦ꯫ ꯀꯥꯔ ꯕꯣꯝ ꯄꯣꯈꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯀꯣꯛ ꯊꯣꯡꯕ ꯖꯦꯅꯔꯦꯜ ꯑꯗꯨ ꯔꯁꯤꯌꯥꯟ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯖꯦꯅꯔꯦꯜ ꯁ꯭ꯇꯥꯐꯀꯤ ꯑꯣꯄꯔꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯂꯦꯐꯇꯦꯅꯦꯟꯠ ꯀꯔꯅꯦꯜ ꯐꯅꯤꯜ ꯁꯥꯔꯕꯔꯣꯐ ꯀꯧꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯔꯁꯤꯌꯥꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯀꯝꯃꯤꯇꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯁꯦꯂꯥꯅꯥ ꯄꯦꯇ꯭ꯔꯦꯟꯀꯣꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯔꯤꯕ ꯔꯁꯤꯌꯥꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯀꯝꯃꯤꯇꯤ ꯑꯁꯤꯅ ꯀꯥꯔ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯍꯥꯠꯈꯤꯕꯗꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯔꯚꯤꯂꯦꯟꯁ ꯁꯔꯚꯤꯁꯦꯁꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 18ꯇꯁꯨ ꯔꯁꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ, ꯅ꯭ꯌꯨꯀ꯭ꯂꯤꯌꯔ, ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯑꯃꯁꯨꯡ ꯀꯦꯃꯤꯀꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁꯀꯤ ꯆꯤꯐ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯏꯒꯣꯔ ꯀꯤꯔꯤꯜꯂꯣꯚꯄꯨꯁꯨ ꯃꯍꯥꯛꯀꯤ ꯕꯤꯜꯗꯤꯡꯒꯤ ꯃꯃꯥꯡꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯁ꯭ꯀꯨꯇꯔ ꯑꯃꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯏꯒꯣꯔ ꯀꯤꯔꯤꯜꯂꯣꯚꯀꯤ ꯑꯦꯁꯤꯁꯇꯦꯟꯠꯁꯨ ꯁꯤꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯔꯚꯤꯁꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯔꯚꯤꯁꯇ ꯌꯥꯎꯕ ꯎꯖꯕꯦꯀꯤꯁꯇꯥꯟꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯏꯒꯣꯔ ꯀꯤꯔꯤꯜꯂꯣꯚ ꯃꯤꯍꯥꯠꯀ ꯃꯔꯤ ꯂꯩꯅꯅ ꯌꯥꯝꯅ ꯊꯨꯅ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯏꯒꯣꯔ ꯀꯤꯔꯤꯜꯂꯣꯚ ꯍꯥꯏꯔꯤꯕ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯖꯕꯅꯤ ꯍꯥꯏꯅ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜꯗꯁꯨ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇꯥꯐꯀꯤ ꯑꯣꯄꯔꯦꯁꯅꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯦꯄꯨꯇꯤ ꯍꯦꯗ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯂꯤꯇꯔꯤ ꯑꯣꯐꯤꯁꯥꯔ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯌꯥꯔꯣꯁꯂꯥꯚ ꯃꯣꯁꯀꯣꯂꯤꯛꯄꯨꯁꯨ ꯃꯣꯁꯀꯣꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯀꯥꯔ ꯊꯝꯐꯝ ꯃꯌꯥꯗ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯨ ꯔꯁꯤꯌꯥꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯌꯥꯝꯅ ꯊꯨꯅ ꯐꯥꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯩꯇꯩꯅ ꯕꯐꯔ ꯖꯣꯟ ꯊꯨꯒꯥꯏ ꯍꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯄꯤꯗ꯭ꯔꯤꯕ ꯃꯈꯩ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯔꯣꯏ꯫ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝ (ITLF)ꯅ ꯁꯤꯟꯗꯨꯅ ꯃꯩꯇꯩꯁꯤꯡꯅ ꯕꯐꯔ ꯖꯣꯟ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯇꯣꯔꯕꯨꯡꯗ ꯉꯁꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯠꯊꯈ꯭ꯔꯦ꯫ ꯗꯤꯌꯔ ꯃꯩꯇꯩꯁ ꯗꯣꯟꯠ ꯀ꯭ꯔꯣꯁ ꯗꯤ ꯕꯐꯔ ꯖꯣꯟ ꯋꯤꯊ IED ꯍꯥꯏꯕ ꯕꯦꯅꯔ ꯃꯈꯥꯗ ꯆꯪꯁꯤꯟꯈꯤꯕ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯕꯐꯔ ꯖꯣꯟ ꯏꯀꯥꯏ ꯈꯨꯝꯅꯧ, ꯅꯐꯝꯗ ꯑꯗꯨꯃꯛ ꯂꯩꯌꯨ, ꯃꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯒꯅꯤ, ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯒꯤ ꯈꯨꯗꯛꯇ ꯖꯁꯇꯤꯁ ꯐꯪꯍꯜꯂꯨ, ꯀꯨꯀꯤꯁꯤꯡꯒꯤ ꯏꯗ ꯑꯆꯨꯝꯕꯒꯤꯗꯃꯛ ꯀꯞꯂꯤ, ꯃꯥꯁꯇꯔ ꯃꯥꯏꯟꯗ ꯖꯦꯜꯗ ꯊꯝꯃꯨ ꯍꯥꯏꯕꯅꯆꯤꯡꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤ꯫ ꯂꯣꯏꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛ-ꯁꯦꯟꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ITLFꯀꯤ ꯊꯧꯄꯨꯕ ꯒꯤꯟꯖꯥ ꯕꯣꯜꯖꯣꯡꯅ ꯍꯥꯏ ꯇꯣꯔꯕꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯅꯗꯅ ꯃꯐꯝ ꯑꯁꯤꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ DCꯅ ꯀꯔꯤ ꯃꯔꯝꯒꯤ IDPꯁꯤꯡ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯣ? ꯊꯧꯑꯣꯡ ꯑꯗꯨ ꯏꯔꯥꯡ ꯑꯁꯤꯕꯨ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯕꯐꯔ ꯖꯣꯟ ꯏꯀꯥꯏ ꯈꯨꯝꯅꯧ꯫ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯕꯐꯔ ꯖꯣꯟ ꯂꯥꯟꯁꯤꯟꯗꯨꯅ ꯑꯇꯣꯞꯄ ꯐꯨꯔꯨꯞꯇ ꯑꯌꯦꯠ ꯑꯄꯟꯕ ꯄꯤꯈꯤꯕ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯕꯐꯔ ꯖꯣꯟ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯅꯕ ꯍꯣꯠꯅꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯑꯃꯗꯤ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯍꯧꯔꯛꯀꯅꯤ꯫ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯆꯠꯊꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯀꯤꯁꯤꯡꯒꯤ ꯗꯤꯃꯥꯟꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯪ ꯇꯞꯄ ꯂꯩꯔꯣꯏ, ꯔꯤꯁꯦꯇꯜꯃꯦꯟꯠ ꯌꯥꯔꯣꯏ, ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯨꯀꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯥꯎꯟꯁꯤꯜ (KHRCꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯣꯃꯤꯟꯊꯥꯡ ꯀꯨꯀꯤ ꯑꯃꯗꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯒꯥꯗ꯭ꯔꯤꯑꯦꯜ ꯀꯤ ꯁꯤꯝꯇꯦꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯔꯤꯕꯅꯤ꯫ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ, ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁ ꯑꯃꯗꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯅꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯖꯁꯇꯤꯁ ꯑꯃꯗꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯒꯤ ꯍꯛꯀꯤ ꯗꯤꯃꯥꯟꯗ ꯍꯟꯕ ꯂꯩꯇꯅ ꯊꯦꯡꯅꯒꯅꯤ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯟꯕ ꯂꯩꯇꯅ ꯊꯦꯡꯅꯒꯅꯤ꯫ ꯀꯨꯀꯤꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯃꯇꯝ ꯂꯧꯗꯨꯅ ꯅꯥꯊꯩꯗꯨꯅ ꯊꯝꯕ ꯑꯁꯤꯃꯛ ꯃꯥꯏꯅꯣꯔꯤꯇꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕ ꯃꯇꯝ ꯌꯥꯎꯔꯛꯄ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ-ꯗꯤꯇꯔꯃꯤꯅꯦꯁꯟꯒꯤ ꯔꯤꯖꯣꯂꯨꯁꯟ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯖꯁꯇꯤꯁ, ꯗꯤꯒꯅꯤꯇꯤ ꯑꯃꯗꯤ
administration gi damak hiram amatada compromise tawroi separate administration pibana tangdu leitaba ingtapa purakani Kuki community singna thawai tharabasu thana ancestral land hak amadi dignity gi damak lan thengnagani maram aduna center leingakna chapchaba thodang lokhatlu amadi justice ingtapa amadi tangdu leitaba leinabagi damak Kuki community da separate administration pigadabani haina cherol asina pali ningsingba yabadi haukiba numit kharani asida Kuki khulai paiba singna torbung amadi fogak chawgi mafam singna bom amadi afaba makhalgi khulai kaya kapsilaktuna attack chathakiba leirabani hairiba mafam asida Bishnupur district ki DC na khongthang lokhatuna lanjen anduna leiriba IDP sing masa masa gi mayumda hanjinabagi khongthang paikhatkiba leikhi masigi su mathakta chaliba chahi sigi aroiba saruk fawgi manungda lanjenariba IDP sing masa masa gi mayumda tangkak naina hanjil hangani haibigi thajaba pikhiba su leikhi masigi su mathakta hojik paliba PR lenga asina awang bathaki committee amasu IDP sing mayumda hanjil hannabagi matangda semkhre loinana kokomina chawba thodang lauduna December fawbagi manungda lanjenariba IDP sing masa masa gi mayumda hanjil hannaba numit khudingi state asigi governor Joy Kumar Bala amasung Manipur chief secretary da reminder memorandum pisin bagal loinana khongjang changseli lenga ki maikai digi paikhaliba khongthang asigi mayokta furuf amana buffer zone lansenuna resettlement tawbagi mayokta khongjang changsilagli amarom da lengak na su state asida tangdu leitaba ingchikpa hanjile haikhiba kaya su leire furuf amana resettlement gi matangda khongjang changsilakpagi thawong asi Manipur tangdu leitaba hanjile haibagi khudam la haina maikai kaya dagi phongdoknaragli dei singbulana uhanna bohonarakpa laibak thibani Kakching district ki manung chanba palel ga thangnana leiba Kuki gi khul mol noida thokiba bom pokhaiba gi thawdoka mari leinana mitai singbulana uhanna bohonarakpa laibak thibani haina united committee palena thadorakpa cherol amada phongdoragli committee asigi convener M Jivana thadorakpa cherol amana hai haukiba December 20 gi nungthil pung taragani thoiga minute nifu manga aduaida Kakching district ki palel ga thangnana leiba Kuki gi khul mol noida thokiba bom pokhaiba gi thawdo aduna ingna chingna leijariba palen amadi masigi akoibada leiriba miyamda nungaitaba pohale amadi ahal laman ason ana nupi angang sing amadi micham miyamgi punsida mi paiba pokhanduna tangdu leitana leibada apanba pire loidana thokriba thawdo aduga mari leidana mitai singbulana uhanna bohonarakpa laibak thibani asiguma micham miyamda aki akhang pirakliba sing adugi mathakta mari leinaba singna kanba mieng changminaba su committee sina lenga ki puning chingsilagli ngasigi mirona nungsina na leiminana ba thawdang lomina haudrabadi tungda chawna akaiba lakani Joy Kishan haujik leiriba mirol asina leiminariba furup kanglup sing puna nungsinana leiminana ba thodang logmina haudrabadi tungi mirola chawna akaiba lakani haina thangmaiban kendragi MLA kumukcham Joy Kishan na phongdokhre wafam asi Tharon Baptist Church SBA Women Fellowship ki chahi yangkhai mapung farakpaga mari leinana pangthokiba Golden Jubilee gi thoramda saruk yarduna phongdokhibani thangmaiban gi Tharon khulda pangthokiba Golden Jubilee gi thoram aduda saruk yarduna MLA Joy Kishan na makata na hai ngakpi bahaiba amadi minungsi leitrabadi fana ina khulabasu fana lairik hairabasu misak aduna tawrakpa thabak thoram sing mai pakpa ngamloi lamdam asida leiminariba aikhoi khudingmak kanglu furuf khaidana nungsi chanana himinaba mathau tai amana amagi asoiba thinaduna amadi hunaduna leibagi mahuta development romda mai onsinuna punna chamin changsin minaba changi haujiki mirol da nungsina daba sina tungi lakadaba mirol singna chawna lakani masi khangna matam thengthadringai da ikoi puna thodang lominasi humanism gi wakhalon leitrabadi fana ina khulabasu fana lairik hairabasu tawruba thabakta mai pakpa ngamloi haiki loinana Tharon khulasigi SBA gi foundation da nangnaba office building ama khulasida khudol tawragani haina su MLA na thajaba pikhi thoram aduga mari leinana Tharon khungi SBA gi executive secretary Rival Kaisung pamaina hai ngallingai matamdagi hauraga Tharon khulasi semgatuna laki sana khodabagi history fawada masak khangba khulama oiri mahaki makubokna hanbra Christian oina 1969 da khulasi da hodokraba tungda 1975 ta Women Fellowship amu hodoktuna lakibadagi hojikti chahi yangkhai mapung fare chahi asi Golden Jubilee oina miyamna khangnari haiki ngasigi taibang panasi da landaba ngamdaba amata leiti aranba kaya amabu amaga ngakpiba haigadabani haikibaga loinana lamdam asida khundaminariba khudingmak khenaba thamdana nungsi chanana leiminasi masimak taibang semba mapugi apambani haiki Bangladesh da Hindu nupa ama miyamna fuduna hatlaga mai thakibagi mayakta Barak Valley da khongjang kangkhalakli Yunus ki interim lenga ki makhada Bangladesh da extremism kan khalakli Sheikh Hasina Bangladesh da maheroi luchingma ama halam baga mari leinana radical Bangladeshi kayana Hindu nupa ama bu fuduna halaga mai thakiba thawdo adugi mayakta Assam gi Barak Valley da social organization political party amasung miyamna kan mamong da khongjang changsilakpaga loinana Bangladesh ki interim lenga ki luchingba Muhammad Yunus ki ifiji mai thaduna India na matik chaba pakhum pi gadabani haina demand tawkre India amasung Bangladesh ki sensitive oibangam khai paringda leiba Assamgi Nathanpur khungangi miyamna oirakliba Fibam asiga mari leinana nungnangba phongdorokpaga loinana PM Modi da matam chana national security amadi regional stability gi damak action lokhatpiu amasung BSF tangak senbiu haina haijakre hari Barak Valley da leiba Indo Bangladesh ki ngamkhai parengda BSF na su ahenba security thamjinduna akanba section tharang lokhatkre
Ngamkhai paringda leiba khungang amadi khudongthiningai oiba mafamsingda surveillance ki thabak thoramsing paikhatuna India romna ngamkhai paring landuna khudongthiba nanghalaktanaba security personnel sing high alert laikhre hairi. Assam Chief Minister Himanta Biswa nasung ngamkhai paringda oiraliba Fibam masi state lengana kupna monitor tawri haina phongdorakibaga loinana Bangladesh da Hindu minority singbu tathi tawoina tawribasi hakchina lawi. Hauji lengak pariba Bangladesh ki luchingba sing yauna mioi kayana India ge awang nongpok lamdam amasung lamdam asibu mainland India ga samnahaliba chicken neck ki mathangda wafam kaya phongdokhibadu nungnang ningai ni amasung khudong thiningai maram aduna national security ki damak vigilance ki thabak thoram hena paikhatuna Bangladesh rom degi lona yadaba mongda changsilakpa mioi sing thingbadana chana laiba ani ki marakta lerakliba umkhanaba sina law and order ki fibam da sohalaktana thabak paikhatkani haiki nakalamarom da India da chelaktuna ngasi fawba changjafam lauduna leirakhiba Bangladesh ki hanagi PM Sheikh Hasina na oirakliba fibam masiga mari leinana Bangladesh ki interim laingakta onsiladuna Muhammad Yunus ki makhada Bangladesh da extremism amasung masiga mari leinaba thawong kaya kangkhalagli haikre. India gi awang nongpok lamdambu mainland India dagi thadatkani amasung awang nongpok ki separatist force singbu Bangladesh ta changjafam pigani haina phongdokhiba wafam sing adu khudongthiningai oiba wafamni Yunus ki lengak makhada sigumba extremism yokhatuna thamli Bangladesh na lalon itik amadi atei hiram kayada tangjari balaiba amada sumna threat tawfam thokte haiki. Ibadagi Bangladesh ta changsin khiba BSF constable asoingam yauduna halakhrei. West Bengal gi Kusbehar district ta laiba Indo Bangladesh ki ngamkhai paringda sanhuran bagi thabak mai pangna thingnaba hona khibaga loinana sanhuran basing adu fana batana khiba BSF ki 174 suba battalion ki constable Bed Prakash ngarang ayu angan bada lechil ka hena thabana maram oiraga soibadagi Bangladesh romda changsil luraba matunga soyangam yaudana India da amu halakre hari. Official singna phongdokhibada BSF constable asi Bangladesh ki smuggler singna fakre haina sandurakhiba pau adu aranbani mahak Bangladesh romda soibadagi Lansil luraba matung Bangladesh ki ngamkhai paringda khundaba mioi singna thengnarakpadagi Bangladesh ki border guarding force BGB da khusinaraba matung BGB na amuk India romda pau faurak tuna BSF constable adu asoingam yaudana khusinnarakibani hai.